Manipur Top Channel-dagi video amta thagatjage ngasi fongmasi fongda October-gi tang 15da IM-gi peace talk waroisin purakpa ngamkhidre hayeng makha tana wari sanakhigadauri. India government ka NSCM IM ga ngasi nungtil New Delhi da peace talk ki wari sanabada waroisin purakhidre tha asigi 13 amasung 19 dasu makha tana wari sanakhigani hairi. Official oiba paugi matung ina wari sanabadu ngasi nungtil pung 2:30 hauraga pung 3 hena satakhi adubu nakal anina waroisin amata purakpa ngamkhide adum oinamak nakal anina October 13 amasung 19 da amuk unaduna wari sanaragani hairi. Ngasi pangthokhiba wari sanaba aduda NSCM IM gi member 15 na saba delegation aduna interlocutor oiriba Nagaland ki governor RN Ravi ga unaba loiraga makhoi masen amuk thong nunsilaga mifam pangthokhi. Member 15 gi delegation adu NSCM IM gi ato councillor TS Muibana lusingki. Sairap asida India government na Naga National Political Group NSPG gi mihut singa hayang unanaba semsakre. Panba yabadi Council of Nagalim Services na October 13 da sanakhiba wari adugi waroisin puraknabagi damakta laison tharom sing pangthokhibani aduga nakal amaromdana civil society organization sing amadi mahairom singna political stock ta makhoi tabudi yauhandi haina ningdol pomli loop sing adugi manungda Naga Student Federation NSF Naga Hoho Naga Madras Association amadi Naga People Movement for Human Rights yauri. Naga Student Federation na haukiba yumjagaisa numita Nagagi unit history adi Naga National Flag sakhang binaba memorandum ama PM da pisinkhre. Sairap asida Nagaland da security gi akanba section thorang lakhotkre hananasu state government na police personnel singi suti kakthatkrabani loinana district administrator singsu mafam thadoktanaba khanganba laikhrabani hairi.